ngasi miyam senior sigi makedigi Mars ki tang taret ngasi numitida phone kiba Manipuri si phone singdigi Manipur gi wam thokpa tab da ngai ta pong tang ma'am du share to zaram ge ma'am da futamina si ten tak na share to zarage Nupamacha fadna rap to rubi US Nupi ama Mirol khrei masagi sei taramari khakta ngai diba Nupamacha ama far ga rap satharmagi marala US police na phagat khrabi laibak adugi Nupi ama ma na rap satharuba Nupamacha adugi Angang ama Nupi dugi pibuk nungda Mirol amba thengna khrei hairi US Nupi asina laibak adugi Arkansas lamdamda ngasidagi sahi amagi mamangda masagi sahi taramari khakta ngai diba Nupamacha adubu rap sathabikibani hairi agency gi pawgi matungina Nupi aduna mara laijadraba Nupamacha victim aduda sexual abuse satakhiba sahi amagi matungda Nupi adu Mirol haibasi witness amana police ta phongdokhibani haidi Britney Gray Kobi Nupi aduna nauriba Nupamacha aduda sexual abuse satakhi haibasi miyo amana state adugi child abuse hotline da complaint tawrakpadigi miyamna khangnarakibani so haidi haukiba September tha Nupi aduna Nupamacha aduda rape satakhi haibasi police ta kanagumba uhoba misak aduna paw pirakpadigi khangnarakibani atopa witness amana police ta phongdorakibagi matungina Britney Gray na Nupamacha adu haukiba sahi amaromgi mamangdagi hanjin rep satapiki haidi mahak $5,000 gi security bond sign ta holaba matungda haukiba sagol se numita jail dagi thadokibani sahi asigi April 16 da ma court aduda amuk hana appear tawgadabani haidi US amadi atai nongsup lebak singdasu asigumba makhalgi rap ki thagdoksing toina thui haidi ba pawmasu ngaji phonggi basi function na phonaki